ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯑꯣꯡꯁꯤꯗꯤ ꯌꯥꯔꯛꯀꯗꯧ ꯃꯥꯜꯂꯦ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯋꯦꯗꯔꯁꯤꯒ ꯃꯥꯟꯗꯤ ꯃꯥꯜꯂꯛꯑꯦꯍꯦ ꯃꯌꯥꯝ Hello friends, this is Dhanachandra Ningthaujam. Hello ma'am. Ngasi de akoi aigi duty je ngasi Sunday ngasi suti laibako. Ado ngasi se akoi ma'am Sunday ni na yen cha se na akoi je mamang ge na video da hapsagiba sida lapun aidi akoi simanak kilometer mong chal leiba bazar masam leibo da yen phungbo ye leiru se na akoi ma'am si homnaraga thoklai ado yen ye laurani aduga yen do fazana thongtaraga charani da hayeng Monday se akoi amuk night tagi duty hawdoinebako aduna huji akoi hayeng day chaloi dawmina huji yen purani aduga fazana thongtarani aduga hauna chatharani si mangda chaliba hum sina akoi party ni akoi maitai masa ngatani akoi ye lobo chatnaine mangdagi sida chalisina to red color pusina yambani aduga first mangda chaliba ni sina lekai gi naw pani ado akoi ada ko masin ngatun kun yam namna da bako lekai nang na ba ngatani nong tagibagi hangakpai weather ji asida nungsa mangan phubagi chingje fajadro mayam asidi pura sanai chingbu mali enta ji Golden Hills sky da ko adum ba man koi khwai mang da chatli china kai hai tare koi adugum laba yamna masak matau phajaba yam wa chawai naw pani Lakshmon sen amai dam ta sonam ta rai tumgi jina khoi inaw pa hero jit ko ado ya maning da lai jina khoi gi kumbi terakong Primary Health Center mamang dagi ni yamba wangjam mohindro akhoi hujik catcher thoriba mobile catcher sigi foreman oina leibani mana company gi ko adu oiba taragadi mayam lambi chana video namjarake hujik yen lawbagi yen oina video matek ju hapsake yengji yen do kamain tawjeba aina haibdona faroidro hayeng duty cha tawju nate ke storoi gaino mayam huji akhoi thoklai yo si akhoi hero ji lai lambi sidagi ne bako aduga akhoi duty hour da in out punching tawba chalijana sida lai mangda leiba container ja sida office ne bako sida punching machine adai computer loina dum set tawa thamme sida ne akhoi punching tawije Hauji akoina chattoriba sina sida ni chatliba sai sigi lambi sida ni mayam kainoma ulaki ko si moi si nganu manbu sektune ko moi si tore na nga lumba lai ni camera ji zoom toksan mene me sengmade khitang watle chawdi chawre moi je to ada lai nungda tongi ohum je nga mayam lae ba sida khoina ngaw nga phab ju se ne ko ubo chap lak ni moi asigi oje asigi ada akoi bora ke lai ri je asigi akoi mathaki main road se asibu ka bai lambi shortcut ne ba moina semi je hayeng summer matamda toren ising je khitang khanga kana sida picnic lakane ba adudagi akoi gi boat ama gas halaga sijina boat to aduga sida musori asonai hondarakani mi mam koiba lae ba adugi moi lambi jatok sin tawna ba mayam koiba lakpai semine ho sina mo adai mangda uri be singjina sanagi singne ba akoi ma bim gi wari ta yawi ta lupai chingna do adum mane ba siju ai akoi nungsa changamdai gi numi changamdai nungsa na phubogi machu nganglap tawbuje sine mayam kanogi akoi julapul gi Golden Hills na haido friends mayam ngasi di Sunday ni na suti Sunday off ni na mayam missionary mayam loin lep khre
ꯃꯣꯏ ꯗꯦꯝ ꯁꯥꯗꯣꯏꯁꯤ ꯁꯦ ꯁꯥꯗꯣꯏꯅꯤ ꯗꯥꯝꯁꯦ ꯃꯌꯥꯝ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠ ꯆꯪꯉꯝꯗꯥꯏ ꯆꯤꯡꯗꯣꯟꯗ ꯅꯨꯃꯤꯠ ꯂꯨꯞꯄꯝꯗꯥꯏꯒꯤ ꯚ꯭ꯌꯨꯅꯤ ꯁꯤꯅ ꯑꯃꯨꯛ ꯚ꯭ꯌꯨꯗꯤ ꯂꯩꯇ꯭ꯔꯦ ꯁꯣꯟꯒꯤꯁꯦ ꯃꯌꯥꯝ ꯁꯤ ꯃꯩꯈꯨꯒ ꯃꯥꯜꯂꯝꯒꯅꯤꯀꯣ ꯃꯩꯈꯨ ꯅꯠꯇꯦꯀꯣ ꯁꯦ ꯑꯁꯤ ꯃꯇꯣꯟ ꯎꯟ ꯇꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯅꯣꯐꯣꯜ ꯑꯣꯏꯕꯒꯤ ꯃꯝꯁꯤꯜꯂꯛꯄꯗꯨꯅꯤ ꯂꯝꯁꯤꯒꯤ ꯆꯅꯨꯔꯥ ꯑꯁꯣꯝꯗꯁꯨ ꯀꯩꯅꯣ ꯂꯩꯔꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯕꯦꯝꯃ ꯁꯛꯅ ꯇꯧꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯗ ꯆꯥꯕꯩꯔꯥ ꯃꯨꯈ꯭ꯔꯦꯕ ꯗꯨꯀꯥꯟ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯃꯌꯥꯝ ꯑꯁꯣꯝꯒꯤ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯔꯦ ꯗꯨꯀꯥꯟ ꯑꯗꯨ ꯑꯣꯏꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃꯨꯛ ꯊꯣꯡ ꯂꯥꯟꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯗꯣ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯐꯖꯅ ꯇꯧꯋꯦꯕ ꯁꯤꯒꯨꯝꯕ ꯊꯣꯡ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯁꯤꯒꯨꯝꯕ ꯊꯣꯡ ꯃꯆꯥ ꯑꯃ ꯁꯥꯕꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯆꯍꯤ ꯑꯅꯤꯃꯨꯛ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯤꯗꯤ ꯍꯞꯇꯥ ꯑꯅꯤ ꯊꯥ ꯃꯈꯥꯏꯃꯨꯛꯇꯪ ꯆꯪꯉꯤ ꯃꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯞ ꯑꯃ ꯊꯥ ꯃꯈꯥꯏ ꯑꯃ ꯁꯤꯞ ꯇꯧꯕ ꯂꯣꯏ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯊꯣꯡ ꯁꯥꯕ ꯂꯣꯏ ꯂꯩꯔꯝꯃꯦ ꯀꯌꯥꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯊꯨꯈ꯭ꯔꯕꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯕꯥꯛꯇꯣ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯗꯣꯀꯣ ꯆꯩꯕꯕꯨꯗꯤ ꯅꯠꯇꯦ ꯁꯨꯝ ꯃꯤꯒꯤꯗꯤ ꯌꯦꯡꯉꯨꯁꯦ ꯊꯣꯡꯁꯦ ꯌꯦꯡꯉꯨ ꯀꯨꯏꯗꯦꯕ ꯑꯁꯦꯡꯕꯩ ꯁꯨꯝ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯂꯥꯟꯕ ꯌꯥꯎꯔꯒꯁꯨ ꯑꯃ ꯇꯧꯕ ꯌꯥꯎꯔꯒꯁꯨ ꯁꯥꯎꯕꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯩꯀꯥꯏ ꯑꯗꯣꯝꯗ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯁꯥꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯤꯒꯤ ꯊꯣꯡ ꯑꯁꯨꯛ ꯆꯥꯎꯅ ꯁꯥꯡꯅ ꯁꯥꯕ ꯊꯣꯡꯁꯦ ꯊꯥ ꯑꯃ ꯁꯨꯅ ꯆꯪꯗꯦꯕ ꯍꯣꯏ ꯃꯇꯥꯏꯒꯤ ꯃꯣꯏꯁꯤ ꯀꯩꯅꯣ ꯐꯥꯕꯒꯤ ꯑꯥꯗ ꯃꯈꯣꯡꯗ ꯍꯩꯕꯁꯦ ꯁꯤꯕꯨꯗꯤ ꯈꯔ ꯀꯨꯏꯅ ꯆꯪꯉꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯨꯝꯕ ꯍꯩꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯑꯃꯨꯛ ꯂꯦꯞꯀꯅꯤ ꯑꯃꯨꯛ ꯇꯧꯅꯤ ꯑꯗꯣ ꯃꯤꯒꯤꯗꯤ ꯊꯕꯛ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯌꯥꯡꯉꯦꯕ ꯍꯣꯏꯅꯦ ꯌꯥꯔꯦꯅꯦ ꯊꯥ ꯑꯃꯕꯨ ꯄꯥꯔꯣꯅꯦ ꯌꯥꯝ ꯆꯥꯎꯅ ꯄꯥꯔꯕꯗ ꯑꯗꯣ ꯊꯥ ꯑꯃꯕꯨꯛꯇ ꯃꯤꯗꯤ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯁꯤꯜꯂꯒ ꯄꯤꯕꯁꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯂꯥꯟꯕ ꯍꯧꯔꯦ ꯒꯥꯔꯤ ꯑꯆꯧꯕ ꯌꯦꯡꯉꯨ ꯀꯩꯁꯨ ꯇꯧꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯗꯤ ꯁꯨꯃꯥꯏꯅ ꯁꯤꯗꯒꯤꯕꯨ ꯄꯤꯛꯄ ꯊꯣꯡ ꯑꯃ ꯁꯥꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗꯩ ꯃꯇꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦ ꯑꯗꯩ ꯃꯌꯥꯝꯗ ꯑꯋꯥꯕꯁꯨ ꯅꯪꯉꯦ ꯍꯥꯏꯗꯤ ꯊꯨꯅ ꯂꯣꯏꯁꯤꯟꯗ꯭ꯔꯕꯅꯤꯅ ꯌꯥꯡꯗ꯭ꯔꯕꯅꯤꯅ ꯄꯣꯠꯇꯣ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯁꯥ ꯂꯩꯔꯕꯅꯤꯅ ꯍꯦꯟꯅ ꯊꯦꯡꯉꯦ ꯃꯌꯥꯝꯗꯁꯨ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯈꯒ ꯌꯥꯡꯅ ꯁꯥꯅꯕ ꯑꯗꯨꯝ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯅ ꯊꯕꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯕꯒꯤ ꯈꯔ ꯆꯌꯦꯠꯅꯕ ꯂꯩꯔꯒꯁꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯈꯒ ꯌꯥꯡꯅ ꯂꯣꯏꯁꯤꯟꯅꯕ ꯑꯃꯗꯤ ꯀꯨꯏꯅ ꯆꯪꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯤ ꯁꯣꯝꯗ ꯃꯄꯥꯟꯗ ꯇꯧꯔꯤꯕꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯠꯂꯛꯄ ꯈꯣꯠꯂꯛꯄ ꯈꯔ ꯑꯗꯨꯝ ꯎꯕ ꯀꯥꯟꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯤꯅ ꯃꯇꯝ ꯆꯪꯍꯟꯗꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤ ꯊꯣꯡꯁꯤ ꯑꯃ ꯁꯥꯟꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯑꯃꯅꯤ ꯆꯪꯉꯒꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯀꯌꯥꯝ ꯋꯥꯒꯅꯤ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯃꯤꯗꯤ ꯑꯗꯨ ꯈꯟꯕꯤꯔꯒ ꯃꯇꯝ ꯂꯧꯗꯦꯕ ꯃꯤꯒꯤꯗꯤ ꯌꯥꯝ ꯌꯥꯡꯅ ꯌꯥꯡꯅ ꯂꯣꯏꯁꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯗꯗꯤ ꯄ꯭ꯔꯖꯥꯒꯤꯁꯨ ꯈꯟꯕꯤꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯈꯟꯕꯗꯤ ꯈꯜꯂꯤꯅꯤ ꯈꯟꯕꯤꯔꯒꯁꯨ ꯇꯧꯕꯇꯕꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯌꯥꯝ ꯀꯨꯏꯅ ꯀꯨꯏꯅ ꯆꯪꯉꯤ ꯑꯗꯨ ꯆꯪꯍꯟꯕꯤꯒꯅꯨ ꯈꯒ ꯌꯥꯡꯅ ꯌꯥꯡꯅ ꯁꯥꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯒꯤ ꯖꯨꯗꯣꯒꯤ ꯌꯃꯨꯅꯥ ꯇꯨꯔꯦꯜ ꯔꯤꯚꯔ ꯑꯁꯤ ꯆꯦꯜꯂꯛꯄꯁꯤ ꯍꯧꯖꯤꯛ ꯀꯪꯗꯣꯔꯦ ꯇꯨꯔꯦꯜ ꯀꯪꯗꯣꯔꯦ ꯇꯪꯈꯥꯏ ꯑꯃ ꯀꯪꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯇꯪꯈꯥꯏ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯁꯤꯗ ꯏꯅꯥꯎꯄꯥ ꯑꯅꯤ ꯂꯥꯛꯏꯁꯦ ꯅꯝꯒꯦꯀꯣ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯌꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯊꯣꯡ ꯑꯩꯈꯣꯏ ꯐꯣꯔꯃꯦꯟꯁꯦ ꯀꯩꯅꯣ ꯐꯣꯟꯗ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯥꯗ ꯌꯥꯝ ꯂꯥꯞꯅ ꯃꯤ ꯇꯥꯏꯔꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯥꯏꯁꯦ ꯁꯤꯒꯤ ꯆꯥꯡ ꯁꯤ ꯈ꯭ꯋꯥꯡꯒꯤ ꯆꯥꯡ ꯃꯌꯥꯝ ꯁꯤ ꯊꯣꯡꯁꯦ ꯑꯩ ꯁꯣꯟꯗꯩ ꯐꯖꯅ ꯏꯁꯇ꯭ꯔꯦꯠ ꯑꯣꯏꯅ ꯅꯝꯃꯛꯀꯦꯀꯣ ꯇꯣ ꯃꯤꯒꯤ ꯁꯤꯒꯤ ꯊꯣꯡꯁꯦ ꯃꯌꯥꯝ ꯁꯤ ꯊꯣꯡ ꯃꯆꯥ ꯅꯠꯇꯦꯕ ꯁꯤ ꯒꯥꯔꯤ ꯑꯆꯧꯕ ꯂꯥꯟꯕ ꯌꯥꯔꯤꯕ ꯊꯣꯡꯅꯦ ꯊꯥ ꯑꯃ ꯆꯪꯗꯦꯕ ꯁꯤꯒꯤ ꯊꯣꯡ ꯁꯥꯕꯗ ꯃꯤꯒꯤꯗꯤ ꯊꯣꯡꯁꯦ ꯊꯥ ꯑꯃ ꯁꯨꯅ ꯆꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯁꯥꯕꯁꯦ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯍꯩꯕ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯊꯕꯛꯁꯦ ꯂꯣꯏꯁꯟꯗꯕꯤꯗꯀꯣ
ꯆꯍꯤ ꯑꯃꯅꯤ ꯆꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯦꯛꯇ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯌꯥꯔꯤꯃꯈꯩ ꯃꯇꯝ ꯊꯦꯡꯊꯗꯕꯤ ꯈꯔ ꯉꯟꯅ ꯉꯟꯅ ꯂꯣꯏꯁꯤꯟꯕꯤꯅꯕ, ꯍꯥꯏꯗꯤ ꯉꯟꯅ ꯂꯣꯏꯁꯤꯜꯂꯤꯉꯩ ꯁꯨꯕ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤ ꯀꯥꯡꯕꯨꯁꯨ ꯃꯇꯝ ꯆꯥꯅ ꯄꯩꯁꯥ ꯐꯪꯉꯦ, ꯌꯨꯝꯒꯤ ꯑꯆꯤꯟ ꯑꯀꯣꯝ ꯁꯤꯖꯤꯟꯅꯕ ꯅꯪꯉꯦ, ꯑꯗꯩ ꯃꯐꯝꯗꯨꯗ ꯇꯥꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤ ꯑꯗꯩ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟꯃꯤꯁꯤꯡꯁꯨ ꯑꯋꯥ ꯑꯅꯥ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯑꯃꯗꯤ ꯂꯝꯕꯤ ꯏꯁꯤꯡ ꯀꯥꯏꯕꯒꯤ ꯑꯗꯩ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟꯒꯤ ꯌꯥꯡꯅ ꯂꯣꯏꯁꯤꯜꯂꯒꯗꯤ ꯑꯗꯨꯝꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯗꯣ ꯅꯪꯉꯔꯣꯏꯗꯅꯀꯣ, ꯑꯗꯨꯅ ꯃꯌꯥꯝ ꯈꯔ ꯌꯥꯡꯅ ꯂꯣꯏꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ꯫ ꯃꯣꯃꯣ ꯆꯥꯁꯤ, ꯃꯣꯃꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯌꯥꯝ꯫ भाभी मोमो है? मोमो तो नहीं है आज। कमाई तो जाए ना? ai lâu rồi. Nam yên yên mầm đó chân có yên mầm đó chân yên mầm đó. ढाई किलो का? हाँ हो जाएगा 2 किलो। सिगी कनोजीदनेबको चिकन सेंटरजीदने अखोइना येन हेक लैरगा चारिसेको अदो ngasidi adum akoi meitai gi akoi masengi thong adum moina mayam sum khangbiramani moi gi thong isidi akoi gi maun khoktoga tawdune kodo adum yen gi skin je thong bakan da yawduna adum tes khara tongana masagi mahau thoidana adum ngasi je akoi mapum moin lauraga akoi ising salaga dan semaje skin yawhallaga mai mai tharaga khara mahau da thongnaba charase hayingi deski lei di off lei nai tai chakadoni matam do mayam lei yen ko haina bane do yen je kana chawgo leiramdre kg ani makhai adana hai ado aso ado khara chawgi adum laurage aduga ura lani rum yauraga mai thagat par len thagalani aduda ising salani aduga yen semdagina thongbo dum namjage mayam adum mayam eng tabiu 28 gram 28 gram yen ji kg ani ga gram chanipan tare जी ये लोगो लो रहा है ओ भाई जी ओ भैया जी भेज दिया है पैसा 450 हाँ रतन लाल लो गूगल पे मैं मुझे ये लोगो लो रहा है केजी अनि का ग्राम चनिपान तारे चामरी यांखै चामरी का निफु का निपान ताबा चामरी यांखै पियो आबा ngasi nong phatok su khara mahau lain chai moi magun khok ko to injang mahau yaw de ba selai angka lai la maya muji dukan manung change khoi adum kano breakfast sana ba da yen thong bagi masala thau ke uji lauri ba ko to megi packet taram laure sina ayuki breakfast sana ba besida thau chanam ge laure sidana morok laire morok tekpi atai ke lau gini lau ro yeng atai posai atai noi cha dau bu ke launa ro sapot ke ka adudai mayam hoje pot laiba loire yen laure adai khoi breakfast chana ba posai lauba loire hoje da hale mamdan gre mayam mamma bani na numidang usilak pai khare ingbu su hore hoje room yobuga khoi anga ani hana chalan gre moi da ising sat ba horamo hai gre hoje room yobuga yen semjal lurani adaki ngasidi gas thongroi mahau khara wali akhoi sing dum thong ase haina re aduna ngasidi sing akang khara tawraga sing da oina fajana thong darage sina night ki view ni mayam akhoi no hojik lak do sidai ni ko si dukan ni dagi sidai bazar ma cham lai sidai ni ko hojik lai do sina ngasai turen do lai re koi bana makke 와 시나 호지 아코인 짜토르 람비 셰고 소원다네 ngasai lakdo sida lai zik thong la la i room yaubaga mayam punna
ꯈꯔ ꯑꯃꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕ ꯌꯥꯎ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯔꯨꯝ ꯌꯧꯕꯒ ꯈꯔ ꯑꯃꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕ ꯌꯥꯎ ꯈꯔ ꯑꯃꯅ ꯃꯩ ꯊꯥꯒꯠꯂꯛꯄ ꯌꯥꯎ ꯇꯧꯔꯒ ꯍꯧꯖꯤꯛ ꯌꯦꯟ ꯊꯣꯡꯊꯔꯅꯤ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯦ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯌꯨ ꯄꯤ ꯃꯆꯥ ꯑꯗꯨꯗꯒꯤ ꯕꯤꯍꯥꯔ ꯃꯆꯥ ꯎꯇ꯭ꯔꯈꯟ ꯂꯣꯀꯦꯜ ꯀꯥꯡꯕꯨꯒ ꯄꯨꯜꯂꯒ ꯄꯨꯂꯞ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯑꯗꯣ ꯅꯣꯔꯠ ꯏꯁꯇꯒꯤ ꯂꯥꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ 5 ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ 5 ꯈꯛꯇ ꯑꯣꯏꯅ ꯊꯣꯡꯒꯗꯣꯔꯦ ꯃꯃꯥꯡꯗꯗꯤ ꯃꯣꯏ ꯃꯌꯥꯡ ꯃꯆꯥꯁꯤꯡꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯆꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯦ ꯄꯩꯁꯥꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯂꯦꯛꯁꯟ ꯇꯧꯔ ꯆꯥꯁꯦꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯥꯃꯤꯟꯅꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ 5 ꯈꯛ ꯆꯥꯗꯣꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯀꯃꯥꯏ ꯊꯣꯡꯕꯅꯣ ꯍꯥꯏꯕꯗꯣ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯃꯩꯅ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯊꯣꯡꯗ ꯃꯁꯥꯂꯥ ꯌꯥꯝ ꯊꯥꯛꯇꯕꯤ ꯊꯥꯎ ꯌꯥꯝ ꯊꯥꯛꯇꯕꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯈꯨꯊꯣꯡꯗ ꯊꯣꯡꯉꯒ ꯆꯥꯔꯒꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯐꯅ ꯍꯥꯎꯅ ꯊꯣꯡꯕꯗꯣ ꯑꯗꯨꯝ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯊꯥꯎꯁꯨ ꯌꯥꯝꯃꯦ ꯇꯤꯜꯍꯧ ꯑꯗꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯦ ꯑꯗꯩ ꯃꯁꯥꯂꯥꯁꯨ ꯃꯌꯥꯝ ꯍꯥꯞꯆꯤꯟꯕꯅꯤꯅ ꯏꯟꯖꯥꯡ ꯃꯍꯥꯎꯗꯣ ꯊꯨꯝꯃꯤꯔꯥ ꯁꯥꯔꯤꯔꯥꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯃꯣꯏꯗꯤ ꯁꯥꯁꯨ ꯄꯦꯠꯅ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯣꯡꯕꯅ ꯈꯔ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯀꯟꯅ ꯍꯥꯔꯠ ꯑꯣꯏꯅ ꯉꯧꯕꯗ ꯈꯔ ꯎꯏꯁꯜꯂꯒ ꯑꯗꯨꯝ ꯉꯧꯔꯒ ꯐꯖꯅ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯕꯗꯣꯀꯣ ꯑꯗꯣ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯆꯥꯗꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯊꯣꯡꯗꯣ ꯐꯖꯅ ꯊꯣꯡꯉꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯝꯕꯤꯁꯦ ꯃꯥꯡꯗꯩꯗꯤ ꯈꯔ ꯃꯝꯁꯤꯜꯂꯛꯑꯦꯕ ꯃꯌꯥꯝ ꯑꯩ ꯃꯅꯤꯡꯗ ꯎꯠꯂꯛꯀꯦꯕꯀꯣ ꯑꯗꯣ ꯁꯣꯝꯗ ꯂꯥꯏꯠ ꯊꯥꯟꯗꯕꯅꯤꯅ ꯃꯝꯁꯤꯜꯂꯛꯑꯦ ꯑꯗꯣ ꯃꯝꯃꯛꯑꯕꯅꯤꯅ ꯃꯌꯥꯝ ꯑꯩ ꯃꯇꯥꯡꯁꯤꯗ ꯁ꯭ꯋꯥꯏꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯔꯨꯝ ꯌꯧꯔꯒ ꯁꯦꯝꯕ ꯁꯥꯕ ꯀꯩꯀꯩ ꯇꯧꯕ ꯊꯣꯡꯕꯒꯤꯗ ꯑꯃꯨꯛ ꯅꯝꯃꯛꯑꯒꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯨꯝ ꯌꯧꯔꯛꯑꯦ ꯑꯗꯨꯝ ꯔꯨꯝ ꯆꯪꯉꯒ ꯄꯣꯠ ꯆꯩ ꯊꯝꯃꯒ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯅꯝꯖꯔꯛꯑꯒꯦ ꯐꯖꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯤꯜꯍꯧ ꯁꯦꯝꯕ ꯂꯣꯏꯔꯦ ꯆꯅꯝ ꯁꯨꯗ ꯋꯥꯠꯂꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯨꯕ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯁꯣꯏꯕ ꯂꯣꯏꯔꯦ ꯑꯗꯩ ꯁꯤꯗ ꯖꯤꯔꯥ ꯀꯩ ꯃꯆꯜ ꯐꯤꯠꯇ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯊꯥꯡꯒꯤꯝꯗꯤ ꯃꯆꯨ ꯇꯤꯜꯍꯧꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯅꯦ ꯐꯖꯩꯅꯦ ꯚꯤꯗꯤꯑꯣꯗꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯀꯔꯤꯅꯣ ꯁꯤꯡ ꯁꯨꯔꯤ ꯅꯨꯄꯥꯁꯦ ꯂꯩꯔꯦ ꯀꯣꯌꯦꯠꯀ ꯆꯥꯎꯅ ꯌꯦꯠꯇꯅ ꯎꯗ꯭ꯔꯨꯛꯇ ꯈꯤꯜꯂꯒꯅꯦ ꯁꯨꯒꯥꯏꯔꯛꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯁꯤꯡ ꯁꯥꯍꯜꯂꯤ ꯏꯁꯤꯡ ꯁꯥꯕꯗꯣ ꯌꯥꯗ꯭ꯔꯥ ꯌꯦꯡꯁꯦ ꯉꯁꯥꯏ ꯑꯣꯟꯈꯤꯕ ꯌꯦꯟ ꯀꯦꯖꯤ 2ꯒ ꯒ꯭ꯔꯥꯝ 900 ꯇꯥꯕ ꯌꯦꯟꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯁꯤꯡ ꯁꯥꯔꯦ ꯈꯔ ꯁꯥꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯁꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯟꯁꯦ ꯒ꯭ꯌꯥꯁꯇ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯍꯥꯏꯗꯤ ꯁꯤꯡꯁꯦ ꯅꯣꯡ ꯆꯨꯕꯒꯤ ꯈꯔ ꯆꯣꯠꯂꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯁꯇ ꯑꯣꯏꯅ ꯊꯣꯡꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯁꯥꯍꯧꯔꯦ ꯃꯌꯥꯝ ꯌꯥꯝ ꯋꯥꯡꯕꯩ ꯁꯣꯝꯅꯁꯨ ꯏꯪꯕꯩ ꯆꯥꯡꯁꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯎꯠꯆꯔꯒꯦ ꯍꯧꯖꯤꯛ ꯌꯦꯟ ꯁꯦꯝꯃꯅꯤ ꯈꯣꯠꯂꯅꯤ ꯑꯗꯣ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯨꯕꯤ ꯀꯟꯇꯤꯅ꯭ꯌꯨꯗ ꯑꯗꯨꯝ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯨꯠ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯁꯦ ꯍꯧꯖꯤꯛ ꯌꯦꯟ ꯊꯣꯡꯐꯝꯗ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕ ꯄꯨꯁꯜꯂꯛꯄ ꯂꯣꯏꯔꯦ ꯃꯁꯂꯥ ꯀꯔꯤ ꯀꯔꯥ ꯌꯦꯟ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯌꯦꯟ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯈꯥꯡ ꯁꯥꯍꯜꯂꯅꯤ ꯌꯥꯝꯗꯕꯤ ꯈꯔ ꯌꯥꯎꯕ ꯌꯥꯏ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯁ ꯍꯧꯒꯠꯂꯒꯦ 2 ꯈꯛꯇꯪ ꯇꯧꯔꯒ ꯔꯦꯗꯤ ꯍꯧꯖꯤꯛ ꯑꯩ ꯅꯪ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅꯤ ꯆꯠꯂꯨꯔꯁꯤꯅꯦ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯡꯒꯠꯄ ꯍꯧꯔꯦ ꯃꯁꯥ ꯅꯥꯟꯈ꯭ꯔꯕ ꯐꯤꯁꯤꯅ ꯈꯥꯡꯁꯦ ꯇꯩꯊꯣꯛꯆꯔꯦ ꯑꯗꯨꯗꯒꯤꯗꯤ ꯊꯥꯎ ꯍꯩꯖꯤꯜꯂꯒꯅꯤ ꯄꯥꯛꯅ ꯍꯥꯞꯄꯦ ꯉꯧꯕ ꯈꯣꯠꯊꯕꯩꯗ ꯍꯥꯞꯄꯦ ꯍꯥꯞꯄꯨ ꯀꯩꯅꯣ जीरा पाउडर ले करीनो मिर्ची पाउडर नहीं करीनो चिकन मसला नहीं सब तो मिशिंग नहीं लगनी मारा सर था इधर वो तो लागा डिलीवर चिंगा रहा पानी चाय
에, 너가 쌈 들어다 돼, 싱다. 음. 다 들어대. 에, 그거 알아. 그러지? 그냥 가바이 아빠 빠띵 뭐 들어오네 저럽도 나더라죠. 아니 이니 저럽 빠띵 먹어도니 거의 레이도. 눈이 레이더네. 아니 만까 레이더라. 띠 교육 떠오르 미도 먹고. 빠띵 뭐더라. 띠 그거 같이 짜냐. 예, 원웅당 예포가 이거 사오. 마야 이거 봐, 오로. 띠 बस अदु तारे हुजिक खांग सारमने तेजपत्ता थादबा हौरे हाय पेट खाबाय जिना ओतलाबा मतुंगदा सिगी मखोयगी लमदा फंगबा मक्कर असुबिजों खाक्तरगे हाय पेट ओतलाबा अमुरत अनिरत अहुमलक मरिरत मधुरगिदी तिलौ असोयबजे मु हापचन जरे मयाम सि फजना हाइपेट थाव नमनबो ओटपीरबको अदुगा तिलौ जिना खरा गांगल लकमा मतमदा सनमजे मु हापचन जरगे आले बोरा आगा देतो नते कार्टून बम लेदो Đó cái nó hết sạch lâu rồi. Hết sạch lâu rồi. 됐어 rồi. तिलौ जिखरा गांजल है हुजिक तनम से मु कथा जरे सनम कथा रबा मतुंगदा आइपेट खाबाय जिना समायना अखाय बिरनी सिदगी मिक्स तौरबा तिलौ सनम गसी गांजलपा ngaइबोइना ओतलगा ngaइरबा मतुंगदा खतंग गांजलपा उरकांदा सिंग असुबा मु हापचन जरनी जिक चनम ग तिलौ गसी गांजलए थंग तारकपददी अहुमलक सुबोइना सिंग असुबजे खरा मु हापचन जरगे सिंग असुब हापगी खरा मु ओखाय जरगे मयाम सिदगी जीरा पाउडर जे खरा अमुक चाइसन जरगे सिदई जीरा पाउडर हापा मतुंगदा खतंग ओखाय बिरनी
ꯑꯗꯒꯤ ꯉꯥꯛꯇꯪ ꯃꯤꯅꯤꯠ 1-2ꯒꯨꯝꯕ ꯊꯝꯕꯤꯔꯅꯤ. ꯑꯗꯒꯤ ꯙꯅꯤꯌꯥ ꯄꯥꯎꯗꯔꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯊꯥꯛꯆꯤꯟꯖꯔꯒꯦ. ꯁꯤꯃꯨꯛ ꯔꯥꯎꯟ 4-5ꯔꯛ ꯅꯝꯅꯕ ꯑꯣꯠꯈꯥꯏꯔꯕ ꯃꯇꯨꯡꯗ ꯁꯥ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯗꯣꯏꯅꯦ. ꯌꯥꯔꯦ. ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯐꯖꯅ ꯃꯨꯜꯂꯦ, ꯃꯅꯝ ꯅꯨꯡꯁꯤꯔꯦ. ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯥ ꯍꯥꯞꯆꯤꯜꯂꯁꯤ. ꯁꯥꯁꯦ ꯄꯨꯂꯞ ꯍꯦꯛꯇ ꯍꯩꯖꯤꯟꯖꯔꯒꯦ. ꯁꯥꯁꯦ ꯑꯍꯥꯟꯕ ꯍꯥꯞꯄꯒꯤ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯈꯥꯏꯖꯔꯒꯦ. ꯈꯥꯕꯩꯁꯦ ꯃꯌꯥꯝ ꯑꯇꯤꯡꯕꯗꯣ ꯃꯣꯏꯅ ꯂꯧꯈꯤꯗꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯀꯣꯠꯄꯅ ꯑꯣꯏꯅ ꯑꯣꯠꯄꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ. ꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯊꯝꯖꯔꯒꯦ. ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯊꯝꯂꯕ ꯃꯇꯨꯡꯗ ꯁꯥꯁꯦ ꯑꯃꯨꯛ ꯊꯥꯎ ꯔꯥꯎꯟ ꯅꯝꯅꯕ ꯑꯃꯨꯛ ꯑꯣꯠꯈꯥꯏꯖꯒꯦ ꯍꯥꯏꯐꯦꯠꯇꯪ. ꯑꯗꯨꯒ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯊꯝꯈꯤꯁꯤ. ꯃꯌꯥꯝ ꯏꯟꯖꯥꯡ ꯈꯨꯊꯣꯡꯁꯦ ꯑꯗꯨꯝ ꯑꯌꯦꯡꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯃꯤ ꯑꯃꯒ ꯑꯃꯒ ꯈꯨꯊꯣꯡꯁꯨ ꯃꯥꯟꯅꯗꯦꯀꯣ. ꯑꯗꯨꯝ ꯃꯥꯒꯤ ꯄꯥꯝꯖꯕ ꯏꯁꯇꯥꯏꯜ ꯃꯥꯅ ꯍꯥꯎꯔꯅꯦ ꯈꯟꯖꯕ ꯃꯑꯣꯡꯗꯨꯗꯅꯦꯕꯀꯣ ꯊꯣꯡꯅꯔꯤꯁꯦ. ꯑꯗꯨꯅ ꯉꯁꯤ ꯊꯣꯡꯖꯔꯤꯕ ꯈꯨꯊꯣꯡꯁꯤꯁꯨ ꯑꯩꯅ ꯍꯩꯅꯖꯕ ꯈꯨꯊꯣꯡꯅꯦ. ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ. ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯍꯥꯎꯔꯣꯏꯗꯧ ꯃꯥꯜꯂꯤ, ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯄꯩ ꯃꯇꯥꯡ ꯑꯣꯟꯅꯩ ꯑꯃ ꯇꯧꯋꯦ ꯍꯥꯏꯅꯤꯡꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ. ꯃꯌꯥꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯇꯨꯡ ꯊꯣꯡꯕꯗ ꯃꯌꯥꯝꯅ ꯇꯥꯛꯄꯤꯕ ꯀꯩꯅꯣꯗꯣ ꯑꯩ ꯑꯗꯨꯝ ꯂꯧꯖꯒꯦ. ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯑꯃꯨꯛ ꯊꯣꯡꯖꯔꯛꯀꯦ ꯑꯩ. ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯨꯝ ꯈꯤꯇꯪ ꯆꯥꯏꯁꯟꯁꯤ, ꯍꯥꯏꯗꯤ ꯁꯥꯁꯦ ꯃꯁꯥ ꯑꯣꯏꯁꯟꯅꯕꯀꯣ. ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯠꯄꯤꯔꯅꯤ. Cay lên. Thì tuổi nào Piro hꯧꯖꯤꯛ ꯊꯨꯝ ꯊꯥꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯃꯈꯨꯝ ꯉꯥꯛꯇꯪ ꯀꯨꯞꯁꯟꯒꯦ, ꯍꯥꯏꯗꯤ ꯃꯍꯤ ꯈꯔ ꯂꯧꯊꯣꯛꯀꯦꯕꯀꯣ. ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯝꯕ ꯈꯥꯕꯩ ꯌꯧꯔꯛꯑꯦ. ꯁꯤꯅ ꯑꯣꯠꯄ ꯅꯨꯡꯉꯥꯏꯌꯦ. ꯑꯃ ꯇꯦꯡꯀꯣꯠ ꯃꯥꯟꯕꯗꯨꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ. ꯑꯗꯨꯗꯣ ꯑꯣꯠꯄ ꯅꯨꯡꯉꯥꯏꯇꯦ, ꯁꯥꯁꯨ ꯇꯣꯏꯑꯦꯕ. ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯅ ꯑꯃꯨꯛ ꯑꯣꯠꯊꯔꯁꯤ. ꯊꯤꯡꯖꯤꯜꯂꯒ
ꯐꯖꯅ ꯂꯧꯈꯠꯂ ꯃꯇꯨꯡꯗ ꯃꯍꯤ ꯈꯔ ꯊꯣꯛꯑꯦ ꯁꯤ ꯍꯧꯖꯤꯛ ꯑꯣꯠꯄ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯊꯥꯎ ꯀꯩꯅꯣ ꯇꯧꯕꯗꯣꯏꯅꯦꯕ ꯁꯤꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯝꯃꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯣꯀꯦ ꯇꯥꯔꯦ ꯑꯉꯧꯕ ꯄꯣꯊꯔꯁꯤ hanya nung sa đấy xả tôi xả động mặt lớp phần lagi ꯑꯍꯥꯟꯕꯁꯤ ꯃꯌꯥꯝ ꯃꯀꯟ ꯑꯣꯏꯅ ꯂꯧꯊꯔꯁꯤ ꯃꯀꯟꯒꯤ ꯃꯊꯪꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯃꯁꯥ ꯂꯩꯔꯦ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯁꯤꯗ ꯃꯁꯥ ꯂꯧꯊꯔꯁꯤ ꯃꯈꯣꯡ ꯂꯧꯊꯔꯁꯤ ꯃꯉꯛ ꯂꯧꯊꯔꯁꯤ ꯀꯂꯦꯖꯥ ꯂꯧꯊꯔꯁꯤ ꯌꯥꯅꯤ ꯍꯣꯔꯦꯟ ꯃꯍꯤꯗ ꯑꯣꯏꯅ ꯍꯥꯞꯄꯗꯧꯕꯅꯤ 이생이 마다 또 나타나거니. 쌀로로라. 로컬로. 오케이, 시 어디 알아? 아직 많이 합슬렀지? मैं मुझे मही ऑप्शन करे मही से खितंग हफ्सा रह रही होरेन खरा कुछ न सवाल लगा सी नंगधरक पगी दुदा महाव लोंग ना बा है दुना दो इबे तार गदी हुजिक मैं अंगौ से मुसर के सिदा लाई रे को अंगौ से अदो मसूरी खितंग फजा वाला है मोय गी सिदा फंगबा नखोई हल्दी पाउडर जे को कनो लाइट ओइबा मसू जे अदो नखोई से हुजिक मही खरा सवालक पई सिदा इंजांग जिना मोइन तौदे सिना लाल मिर्च काश्मीरी पाउडर दो अदू मुखरा थक्सल लगा मसू से खरा ओलहन गे बको इसकी ओइंदी यारे ओके तारे मैं मुजिक मही जे पिटिक 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 सौगल है अदुना नहाक लैरदी थमदबा यारबनी मुजिक रेडी द लैरे लोइरे हुजिक येन थोंबा सिदना अथोंबा लैरे अदो सिदना अंगौबा लैरे मैम हुजिक लोइरे रेडी द लैरे हेलो मैम ngasi gi oina di matang swaida loisallage sabadi मैम uchararoige haidi adu mi yambanina doi room manung cha mafam ju khara sille do mathang phajana timing chaba khara free oina phajana मैम punba kan doina sabdo namjarage ngasi gi di matang se loisanjarage thank you मैम